KNFPna Naga Micham Taru Mihathina Hakiba Duda Chenamba Singh Fadriba Pauba Nagagi Asiba Hakchang Singh Loukhiroi Haina Joint Tribe Council na Warib Loukhiroi Mamangtha Metara Humdoida KNFPna Naga Nupataru Leilon Waifei Digi Nongmei Jingdol da Faduna Pukraga Thawai Yaudraba Hakchang Oina Funkiba Thodok Aduga Mari Lena Ngasi North AOC de Leba Classic Hotel da Joint Tribe Council na Sindana Tampaki CSO Kun Mangagi Luchingba Singa Punna Mifam Amapang Toki Mifam Aduna Charter of Demand Semlaba Matungda Joint Tribe Council gi convener Merazau Inkana Paumi Singh the High Mamang Thagi Metara Humdoida Kotland the Tokiba Ambus Amagamari Lenina Konsakul Degi Naga Furup Amade Lelon Wifi Degi Kuki Furup Ki Mi Singh Nakal Anina Fazinaki Adubu Nakal Anigi Marakta Yanaba Purakpadaki Mioitara Mari Thadok Naki Madugi Matung Tabada Naga Singi Maikaida Lehoba Kuki Tara Mari Amakaso Tek the Kaidana Humanity Ground Tadoke Nagagi Fazin Kiba Mioitaruk Adu Tadorak Lagani Haina Tazaba Tamluraga Madugi Ona Tena Bada Matangi Numita Kuke Singna Fazin Duna Tamkiba Nagagi Mioitaruk Adu Sanga Hatpagom Hatoklaga Thawai Yaudraba Hakchang Oina Funkibado Joint Tribe Council na Akan Bamongda Yaning Day Madam Aduna Thodok Aduda Generiba KNFP gi Kader Singh Yauna Leilon Wifi Khulgi Women's Society ki members Singh Amadi Village Chief Faduna Cherak Biyu KNFP Amadi Lenga ka Chatanariba Su Kudakta abrogate Togadabane Sugi Marumda Mi Hatpagi Tabak Chatariba Organization Ase Terrorist Organization ni Haina Lautokadabani Amadi Terrorist Organization Amagi Luchingba Amagi Nupina Lamdamasigi Deputy Chief Minister Ohenbi Yaroi Joint Tribe Council na Thamliba Wafam Singh Asi Athubada Tabakta Ontokadabani Natrabadi Asiba Hakchang Singh Lobungam Loi Haina Mahak Naiki Akoina Dugumba Halatu Poga Piramina Madudadi Quena Maduda Pabada Tsenaki Bami Kuding Matse Akoi Maduda Kana no Kalfritse Fabada Tsenaki Bami Dodi Akoi Madu Matiksava Farga Matiksava Sairak Pihon Tui Aduga Amu Madu Paba Miduna Tunganda Adu Haliba Miduna Mutungali Haliba Kangu Adu KNF Pigi Kader Singh Habisi Mi Loina Kangi Nasi Pabada Senaba Mi Singsi Lelon Bafegi Women Society ki Mi Sing Aduni Aduga Maduda Pau Haina Pirivisi Lelon Bafegi Sip Adun Odar Pivegi Pabani Manu Odar Pida Bamatamda Kanana Su Pabang Ambanati Aduga Madu Pabada Manipur Police personnel sing Yauri Madugum Mayamadu Loina Fabi Gadabani Hibasi Akogi demand as Obamani Anisubada Madu Hatpada Senaba Kene Pigi Gather Singado Madusu Loina Fagadabani Kene Pigi Gather Singaduda Magi President Aduna Kene Pigi President Adun Other Peter de Hapa Yabanate Aduna Kene Pigi President Yauraga Fagadabani Yellow Mi Singda Landaragli